ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯕ꯭ꯂꯣꯛ ꯁꯦꯝꯗꯕ ꯀꯨꯏꯔꯦꯀꯣ ꯕ꯭ꯂꯣꯛ ꯁꯦꯝꯒꯦ ꯈꯜꯂꯒꯁꯨ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯊꯥꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯕꯤ ꯁꯦꯐ ꯑꯃꯗꯒꯤ ꯑꯃꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧꯗꯅꯕ ꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩ ꯈꯔ ꯕꯦꯗꯃꯤꯟꯇꯟ ꯈꯔ ꯁꯥꯟꯅꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯀꯤꯠ ꯕꯦꯛꯇ ꯀꯩ ꯌꯥꯎꯒꯦꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯤꯠ ꯕꯦꯛꯇꯣ ꯑꯩꯒꯤ ꯈꯥꯎꯗꯨꯗꯅ ꯀꯥꯈꯟ 3 ꯌꯥꯎꯏ 1 2 ꯑꯗꯒꯤ ꯁꯤꯗ 3 ꯑꯗꯒꯤ ꯁꯤꯗ ꯇꯨꯡꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞꯅꯕꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯃ ꯑꯗꯨꯅ ꯑꯅꯝꯕꯅ ꯑꯩꯅ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯔꯦꯀꯦꯠ ꯀꯣ ꯁꯤ ꯔꯦꯀꯦꯠ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯗꯒꯤ ꯁꯣꯝꯗꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯈꯨꯃꯨꯛ ꯑꯗꯒꯤ ꯁꯤꯗ ꯏꯁꯤꯡ ꯅꯨꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯨ ꯀꯝꯄꯥꯔꯠꯃꯦꯟꯗꯅ ꯏꯅꯥꯎꯄꯥꯒꯤ ꯈꯨꯃꯨꯛ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯤꯒꯤ ꯔꯦꯀꯦꯠ ꯃꯔꯤꯁꯦ ꯍꯥꯏꯔꯒꯦ ꯁꯤꯁꯤꯅ ꯂꯥꯏꯠ ꯀꯣ ꯁꯤ ꯍꯥꯟꯅ ꯏꯅꯥꯎꯄꯥꯅ ꯍꯥꯟꯅ ꯄꯥꯏꯔꯝꯃꯦ ꯑꯗꯨ ꯃꯊꯪꯗ ꯃꯥ ꯁꯤ ꯂꯩꯌꯦ ꯑꯛꯁꯦꯚꯔ 233 ꯑꯗꯒꯤ ꯑꯩꯒꯤꯅ ꯁꯤꯒꯤ ꯃꯁꯜ ꯄꯋꯥꯔ 22G ꯏꯁꯥꯅ ꯁꯥꯟꯅꯗꯤ ꯍꯜꯂꯤ ꯀꯣ ꯀꯔꯤꯝꯇꯪꯗꯤ ꯇꯤꯡꯉꯤ ꯀꯔꯤ ꯅꯨꯡꯉꯥꯏꯅꯕꯅ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯒꯤ ꯃꯊꯪꯗ ꯁꯤꯒꯤ ꯗ꯭ꯌꯨꯔꯥ 55ꯁꯦ ꯂꯩꯔꯕ ꯑꯗꯣ ꯁꯤ ꯊꯥ ꯑꯃ ꯁꯥꯟꯅꯀꯥꯟꯗ ꯁꯤ ꯇꯦꯛꯑꯦ ꯀ꯭ꯔꯦꯛ ꯆꯠꯂꯦ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯛꯁꯦꯚꯔꯁꯨ ꯑꯃꯨꯛ ꯂꯩ ꯑꯛꯁꯦꯚꯔ 266 ꯁꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯛꯁꯦꯚꯔꯁꯤꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯃꯨꯛ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯄ ꯀꯥꯟꯗ ꯑꯃꯨꯛ sida kai sida teka aduna akoigi aina sum tabada koi mi jingje sanaba kanda magi playing style khangde bi smina madu gi racket to fai hati madu pai sanabi mo to madu di kya to hani de ko aduna aigi sigi akseva simi yan hamma aduna kona sanaba kan sigi erosion sa to ji ko sanai mana ina khambada feda sanaba gaije ana mana erosion sa to sa Yonex kida kena season apa saja kerja reasonable ba semua sambil pisah kerja. Tapi kisi makan todo kan leko, todo company todo company. Jadi yang makan deh, sana makan dah. Peti ya. Atau nak kuju sana ragu ju, sana matu nama tek pijar kerja ko. Sana matu nama tek pijar kerja. Atau season apa bonus ya na kok se pundra ba. Naik five itu kerja sana setar, atau sana ya hek, jadi tournament ta to dana ko matu mate na pachina sinbani ku jungam de pesa de tang mani aduna badminton haidi feda kok sana bi mi yauraga di aina haijaning de hek de poga kok umum ji sing de pasan do twena adoga ma tube to mo hapsan bi ko modun hena khang ba hele ma gi durability ki sang ji go sana be de koi sing ka ku pudu ju ya de ko modun adigi mu khum to mu yega ji adoga mukhtana 시즌이 것이 이게 아니쇼 공부니 시즌이 버쿠선 때도 풀쿠선이 풀쿠선을 버쿠선이 기타 한다 봐야 어떤 시제 어떤 플리카트 시엠만이 스모가 앞에 스콘 스모 사비 사비야 그때도 풀쿠선 우리 그 룽거들 간면도 상하간 양 양에 봉부누가이 마이 페셜 스모 사비 사마 필두가 아함부터 되나 빠르신 아니가 사투 잡대 빠르신 어머 사미 사마 필두 포로만 버쿠선 누가부터 버쿠선 부디 해디고 어떻게 요즘 사기 이코노미 오르포 오르게디 코이나 투쿠선 또 사내려 왔구나 시지 시 포치미야 사나보다 ям 누가이 거 어떠나 아이나 사는 제주주 밤새부기 어디기 학교 다니는 사나지 학교 다니는 사나보네 어떠나 마ям 아이기 블록세 거리 누가이다가 레이
ꯁꯦꯝꯕꯁꯨ ꯌꯥꯝ ꯊꯣꯏꯅꯁꯨ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯦꯅ ꯈꯜꯂꯤ ꯑꯩ ꯂꯦꯞꯇꯅ another 5 days ꯅꯣꯡꯃꯒꯤ ꯕ꯭ꯂꯣꯛ ꯑꯃꯃꯝꯗꯤ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯀꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯐꯖꯅ ꯕꯤ ꯁꯦꯐ ꯕꯤ ꯑꯦꯂꯔꯠ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯦꯟꯗꯦꯃꯤꯛ COVID-19 ꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯁꯤ